राजनीति हाइबसी मियोय खरगी ख्वाइदगी कानबा कारबार ओइख्रे अईबा रोमेंद्रजीत मोइरांगसा भारत सरकार ने कोविड-19 की लॉकडाउन दा चाउना चैथेंग फंगलबा प्रजा मियांगीदमक लाउथोखिबा लुपा करोड़ लाख कुनगी इकोनॉमिक पैकेज अदुना लॉकडाउन दा चाउना चैथेंग फंगलिबा नोमगी सूरगा चरा तालिबा लाइरबा मियोयसिंगदा हक्थेंगना हौजिक फावबदा कानबा कयाम पीख्रबगे महौसादगी भारत सरकार तोान ममिंग थोंदुना लाइरबा प्रजा मियांगीदमक लोन अमदी स्कीम कया मतम लाउथोक्तुना लाक्ली अयाम्बा स्कीम सिंगदी खबरदा रेडियोदा टेलीविजनदा ओइना मपुंग फाना फंगहली करीगुंबा लाइरबा मियामना हक्थेंगना कानबसिंगदु मपुंग फाना फंगनबा चंगलगा थीदुना तानरुबा मतमददी महाभारत की चक्रव्यूहदा चंगबगा चप मानरंबना अयाम्बनी हई सिंगलेबा गुरुद्रोण की शिक्षा अर्जुन नत्रगा मचानुपा अभिमन्यु नतना चक्रव्यूह चंब कनासु ngमखिरे अदुना भारत सरकार लाइरबसिंगदा पीबा कानबसिंग निंथीना लौगे हारबदी अर्जुन गुम हई सिंगबा मथौ तारे ख्वाइदगी वारी नंगलिबा लाइरबा प्रजा मियामदा कानबसिंगदो हक्थेंगना अराइबा पांबैदा फंगबा यानबगी मेकानिज्म थोइदोना ngasiगी डेमोक्रेसी असिदा लेते हाइबे याय डेमोक्रेसी के वहांथोक ECI न करीनो नफ्सा PMJKY MGNREGA अमदी सोशल सिक्योरिटी एक्ट नसिंगबा स्कीम सिंगदा पीरिबा कानबसिंग असि सुरी नोमलिबा लाइरबा मिसन मियामना कदाई फावबा फंगिबनो खंगदबा मीना अयाम्बनी कानबसिंगदो निंथीना खंगबा अमदी सेंखुन खंगदुना लौबा ngamba मियोय खरदुता बोट थादगे लाइरबसिंग तोकलोदी नोंमता हाइकिरे मसीगी महुत प्रजा मियामना इंडिया की इलेक्टोरल पॉलिटिक्स असी रेस्पेक्ट तौरी हाइबगी सो तौबा यानबा अमदी मियामदगी शक्ति लौबा यानबगी नमथा की उपाय क्या सिजनदुना फमुंगदा यातादुना लेरिबा करीसु खंगजद्रबी हनुबी इमाइबेन फावबा पोदुना पुथोकलगा बोट थादहली बोट कादुना सरकार बु सेमख्रबा सेंजाउ पाइबसिंगा मानदुना थबक खुदिमक तौखिगनी प्रजा मियामबुना पॉलिटिकली सोशली अमदी इकोनॉमिकली ज्ञान मांगनबा वाथोक अमत्ता मपुंग फाना लोइसिलोय अमरोमदा सेक्युलरिज्म की नमादा मियांगी यूनिटी थुगाइनबा सिंगसेप थाजिनबसु लेपलोय प्रजा सिंगना पेंदबगी प्रोटेस्ट तौरगना मियांगी वाथोकतु मपुंग फाना लोइसिनबगी मखुत्ता हानगुम मतम खरा पंगथनबा पेन किलर कापगी थबक तौरकनी मबुक लामलबदी अउब खुदिंग चानिंगबा हाइबसी मियोयबगी हौनसानी हाइरिबा लैवासी खंगबा पॉलिटिशियन अमदी सेंजाउ पाइबा महाजन सिंगना चमजरबा मिसन कयादा प्रोमला असी पांदुना खोई थाकपा लेपते इलेक्टोरल पॉलिटिक्स मनुंगदा लेरिबा असेंगबा सक्तमदु उदनबा निंथीना मचु कया मपान थोंगदा तैसिंगदुना मेगा फेस्टिवल अमगुम चही मंगा खुदिंगी इलेक्शन चथरकली नोमगी मबुक थन्नबा होनबदा लाइरबा मियोय कयादी डेमोक्रेसी की वाहनथोक सेंजाउ पाइबसिंगना सानरिबा ड्रामा खुदिंगमक के होरकफम थिजिल्लुबगी मतम लेते करमना सोसाइटी असिदा थोकलिबा क्राइसिस सिंग सॉल्व तौदुना शांति लेबा चौखोटपा लेबा अहनगदगी खनबसु ओइथोकते मिसम प्रजा सिंगना अराउंग खौरांगबा फावरे खंगलबा मतमददा हई सिंगलबा मियोय खुजो खरना फेस्टिवल गुम पांगथोलिबा इलेक्शन मतमदता मियामदगी शक्ति लौनबगीदमक लुपा 400 लिसिंग येनसिली मसीदबु अराउंग खौरांगलबा प्रजा सिंगना करमना लौरोइदगे लुपा 10 दंग पीरबसु लौबा मसाना ताबने खुदम ओइना चरामनरबा सासिंगना थन्ना लेबा थरुंग मनुंगदा सादुम खरा लंगसिलुबदा सासिंगदुना मुनरगा चारोइदबगी मरम लेब्रा पुनमक्से ngasiगी political system asina thonganbani masimaknani democracy saliba lebaksida chada marifugi misingna lairaba oiriba masina society asida huran bahaiba akanba amadi asingba mi kharana arama pambai sizinaduna paisa pairaga haina humna nungaina hingba yari mathauna mabudi marok singna हुरान जरीबनी अखोई नोइना ngamba nate तौजसनु कइनो हाइबगी चटनबी अमा ngasiगी सिस्टम सिना यूनिवर्सल कल्चर गो मियाम दा फावल लगले अमुकसु हाइनिंग लेई अरानबा कयाबु मियाम दा करिगिदमक कल्चर गुम खनरकलिबनो निंगसिंग बयाई इंडिया दा ब्रिटिश के लोइलम शासन लेरिङै
ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯦꯟ ꯐꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯕ꯭ꯔꯤꯇꯤꯁ ꯔꯥꯖꯀꯤ ꯀ꯭ꯂꯔꯤꯀꯦꯜ ꯋꯥꯔꯛꯀꯤꯗꯃꯛ ꯏꯟꯗꯤꯌꯟ ꯁꯤꯚꯤꯜ ꯁꯔꯚꯤꯁ ICS ꯑꯦꯛꯖꯥꯝ ꯊꯥꯍꯟꯗꯨꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯝꯕꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨ ꯏꯟꯗꯤꯌꯥꯗꯗꯤ ꯍꯧꯖꯤꯛꯁꯨ ꯆꯠꯊꯔꯤ꯫ ꯆꯥꯔꯂꯤꯁ ꯀꯣꯔꯟꯋꯤꯜꯁꯅ ꯁꯦꯝꯂꯝꯕ ICS ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯏꯝꯄꯤꯔꯤꯌꯦꯜ ꯁꯤꯚꯤꯜ ꯁꯔꯚꯤꯁꯀꯤ ꯑꯦꯛꯖꯥꯝꯗ ꯈꯜꯂꯕ ꯀꯥꯗꯔꯁꯤꯡꯗ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤꯌꯦꯜꯒꯤ ꯆꯦ-ꯆꯥꯡ ꯊꯕꯛꯁꯤꯡ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯁꯤꯃꯛ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯂꯩꯕꯥꯛꯁꯤꯡꯅ ꯇꯧꯔꯝꯕ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯗꯥꯔ ꯚꯥꯏ ꯄꯇꯦꯜꯅ ꯏꯪ 1999ꯗ ICSꯇꯒꯤ IAS ꯍꯥꯏꯅ ꯃꯃꯤꯡ ꯑꯣꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥꯗ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯕ꯭ꯔꯦꯟ ꯐꯕ, ꯁ꯭ꯀꯤꯜ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯗꯛꯇꯤꯚ ꯐꯣꯔꯁꯀꯤꯗꯃꯛ ꯑꯅꯧꯕ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ, ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ, ꯗꯦꯚꯂꯞꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯏꯟꯚꯦꯟꯁꯟ ꯇꯧꯒꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯅꯤ꯫ ꯉꯁꯤꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯤ ꯀꯣꯛ ꯂꯩꯕ ꯍꯩꯁꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀ꯭ꯂꯥꯔꯛ ꯅꯠꯇ꯭ꯔꯒ ꯃꯦꯁꯤꯅꯔꯤ ꯑꯣꯏꯍꯟꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕ, ꯕꯨꯛꯋꯥꯔꯝ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯀꯣꯑꯣꯄꯔꯦꯠ ꯁꯦꯛꯇꯔꯁꯤꯡꯗ ꯀ꯭ꯂꯥꯔꯛ ꯅꯠꯇ꯭ꯔꯒ ꯃꯦꯁꯤꯅꯔꯤ ꯑꯣꯏꯒꯜꯂꯤ꯫ ꯉꯁꯤꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯃꯍꯩ ꯋꯥꯡꯅ ꯇꯝꯂꯨꯔꯕ ꯅꯍꯥ ꯀ꯭ꯔꯣꯔ ꯀꯌꯥ ꯊꯕꯛ ꯐꯪꯗꯕꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯤꯕ ꯑꯁꯤꯅ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛꯇ ꯊꯣꯛꯂꯒ ꯅꯣꯡꯆꯨꯞꯇ ꯆꯪꯈꯤꯕ ꯌꯨꯅꯤꯚꯔꯁꯦꯜ ꯂꯣꯒꯤ ꯃꯑꯣꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕꯒꯨꯝ ꯃꯤꯌꯥꯝꯅ ꯄꯪꯂꯩꯗ ꯂꯩꯕ, ꯃꯁꯤꯃꯛꯅꯤ ꯍꯨꯔꯥꯟꯕ ꯍꯩꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯗꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯆꯠꯅꯂꯣꯟ ꯑꯁꯤꯗꯤ ꯈꯨꯟꯅꯥꯏꯂꯣꯟ ꯑꯁꯤꯗ ꯑꯔꯥꯟꯕꯕꯨ ꯊꯤꯡꯗꯨꯅ ꯑꯃꯣꯠꯄ ꯃꯌꯥꯝꯕꯨ ꯆꯨꯝꯊꯣꯛꯀꯗꯕ ꯖꯨꯗꯤꯁꯤꯌꯔꯤꯒꯤ ꯊꯧꯗꯥꯡꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯒꯤ ꯕ꯭ꯔꯦꯟ ꯐꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯤ ꯁꯣꯛꯅ-ꯁꯝꯅꯕ ꯌꯥꯗꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯒꯨꯝ ꯈꯜꯂꯤ꯫ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯇꯦꯌꯔ ꯀꯥꯕ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯑꯣꯏꯕ ꯍꯅꯨꯕꯁꯤꯡꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯏꯟꯊꯣꯛꯂꯒ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯍꯧꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯤꯌꯁꯅꯦꯁ ꯂꯩꯕ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ꯫ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤꯒꯤ ꯐꯣꯔꯃꯦꯜ ꯏꯖꯨꯀꯦꯁꯟꯒꯤ ꯇꯦꯛꯁꯕꯨꯛꯀꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯗꯦ꯫ ꯀꯔꯞꯁꯟ ꯍꯥꯏꯕꯁꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯗꯒꯤ ꯃꯔꯨꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯁꯨ ꯁꯤꯂꯦꯕꯁꯇ ꯄꯟꯗꯦ꯫ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯒꯤ ꯃꯑꯣꯡꯗ ꯃꯤꯆꯝ ꯃꯌꯥꯝꯗꯤ ꯌꯥꯎꯕ ꯌꯥꯗꯕꯒꯨꯝ ꯏꯟꯊꯣꯛꯂꯒ ꯊꯝꯂꯦ꯫ ꯃꯤꯌꯥꯝꯗ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯤꯌꯁꯅꯦꯁ ꯂꯩꯇꯕ ꯑꯁꯤꯃꯛꯅ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯄꯣꯂꯤꯇꯤꯛꯁꯁꯤ ꯃꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯃꯒꯨꯝ ꯇꯣꯅꯤꯡꯕ ꯃꯥꯏꯀꯩꯗ ꯍꯥꯏꯕꯗꯤ ꯑꯃꯨꯛꯅ ꯅꯣꯔꯣꯛꯇ ꯑꯃꯨꯛꯅ ꯄꯥꯇꯥꯜꯗ ꯀꯣꯏꯄꯨ ꯄꯨꯔꯒ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯀꯔꯕꯥꯔ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ MP, MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯅ ꯊꯣꯏꯅ ꯑꯍꯣꯡꯕ ꯄꯨꯔꯛꯂꯣꯏ꯫ ꯀꯔꯞꯁꯟ ꯍꯥꯏꯕꯁꯤꯁꯨ ꯃꯤꯗꯨꯅ ꯑꯣꯛꯇꯕꯒꯤ, ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯉꯁꯤꯒꯤ ꯀꯦꯄꯤꯇꯦꯂꯤꯁꯠ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ꯫ ꯃꯤꯗꯨꯅ ꯐꯔꯒ ꯍꯥꯏꯕꯗꯤ ꯐꯤꯉꯥꯡ ꯁꯦꯠꯄ ꯁꯥꯗꯨ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯗꯤ ꯀꯔꯞꯁꯟ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕ, ꯃꯤꯌꯥꯝꯒꯤ ꯐꯅꯕꯇ ꯇꯧꯔꯛꯀꯗꯕ ꯋꯥꯈꯜ ꯐꯥꯎꯍꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯕꯨ ꯅꯝꯊꯗꯨꯅ ꯀꯔꯕꯥꯔ ꯇꯧꯕ ꯍꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯧꯃꯤ ꯑꯃꯗꯤ ꯁꯤꯟꯃꯤ ꯀꯌా ꯄꯥꯡꯒꯜ ꯀꯦꯝꯕ ꯃꯈꯩ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯐꯪꯗ꯭ꯔꯤ꯫ ꯋꯥꯔꯛ ꯀꯜꯆꯔ ꯐꯅ ꯂꯩꯗꯨꯅꯁꯨ ꯊꯕꯛꯇꯨꯒꯤ ꯃꯍꯩ ꯋꯥꯔꯀꯔꯁꯤꯡꯅ ꯐꯪꯕꯒꯤ ꯃꯍꯨꯠ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤ ꯈꯌꯥꯠꯇ ꯇꯥꯈꯤꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯅꯩ, ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯏ, ꯁꯨꯕ ꯂꯦꯞꯀꯅꯨ, ꯍꯣꯠꯅꯕ ꯀꯜꯂꯨ, ꯂꯥꯛꯈꯤꯒꯅꯤ ꯅꯪꯒꯤꯁꯨ ꯅꯣꯡꯃꯗꯤ ꯄꯨꯔꯅꯤꯃꯥ꯫ ꯃꯁꯤꯗꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯤꯐꯣꯔꯃꯦꯁꯟꯒꯤ ꯃꯍꯨꯠꯇ ꯆꯦꯟꯖ ꯍꯥꯏꯕꯗꯤ ꯑꯍꯣꯡꯕ, ꯑꯑꯣꯟꯕ ꯑꯃꯒꯤꯗꯃꯛ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯈꯪꯃꯤꯟꯅꯕ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯔꯦ꯫
ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯕ꯭ꯂꯦꯛ ꯃꯅꯤꯒꯤ, ꯊꯕꯛ ꯐꯪꯗꯕꯒꯤ, ꯂꯥꯏꯔꯕꯒꯤ, ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ, ꯀꯔꯞꯁꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯤ ꯉꯁꯤꯒꯤ ꯀꯦꯄꯤꯇꯦꯂꯤꯁ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯁꯣꯂꯨꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯠꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯪꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯐꯨꯝꯖꯤꯟꯈ꯭ꯔꯒ ꯃꯁꯤꯕꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯗꯕ ꯁꯤꯁꯇꯦꯝ ꯑꯃ ꯊꯤꯕ ꯃꯊꯧ ꯇꯥꯔꯦ꯫